ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉ ꯃꯇꯝ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯀꯥꯔꯣꯡꯅ ꯑꯣꯜꯂꯕ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨ ꯁꯅꯥ ꯈꯣꯡꯅꯥꯡ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯍꯧꯔꯤꯕꯗꯨꯒꯤ ꯀꯥꯆꯤ ꯀꯔꯣꯡ ꯃꯇꯣꯜꯗ ꯀꯥꯈꯠꯂꯦ ꯍꯥꯏꯔꯒ ꯂꯨꯝꯂꯒ ꯌꯦꯡ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯨꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯂꯤꯕ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯄ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯍꯥꯛ ꯌꯦꯡꯂꯤꯕꯅꯤ ꯑꯔꯥꯞꯄꯗꯒꯤ ꯃꯁꯤꯜꯗꯁꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯏꯅ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯥꯄꯤ ꯍꯥꯕꯣꯡꯁꯤꯡ ꯑꯗꯣ ꯈꯥꯏꯗꯣꯛꯇꯨꯅ ꯃꯅꯝꯒ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯈꯣꯏꯒꯤ ꯃꯕꯨꯗꯤ ꯃꯔꯥꯎꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯒ ꯀꯥꯔꯣꯝꯗ ꯈꯣꯡꯒꯣꯜ ꯇꯥꯈꯤꯕꯒꯦ ꯀꯥꯔꯣꯝ ꯃꯀꯩ ꯆꯠꯂꯝꯒꯗꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨꯅꯗꯤ ꯎꯔꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤꯁꯨ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯄ ꯀꯥꯡꯂꯨꯞ ꯑꯗꯨ ꯂꯥꯛꯂꯤꯕꯅꯤ ꯀꯥꯔꯣꯡꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯈꯛꯇ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯨꯟꯅ ꯈꯨꯠꯄꯨ ꯑꯣꯏꯔꯒꯅꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯅꯗꯤ ꯎꯔꯕ ꯑꯣꯏꯔꯦ ꯀꯥꯔꯣꯡꯅ ꯆꯥꯎꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯦꯜ ꯊꯛꯇ ꯇꯣꯡꯗꯨꯅ ꯃꯆꯤꯜꯗ ꯁꯥꯏꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯤꯃꯦꯟꯇꯥ ꯄꯥꯏꯕ ꯇꯤꯃꯦꯟꯇꯥ ꯂꯥꯛꯇꯨꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯂꯪꯕ ꯑꯃꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨꯒꯤ ꯃꯅꯝ ꯑꯗꯨꯗ ꯌꯨꯡꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯈꯨꯗꯛꯇ ꯀꯥꯔꯣꯡ ꯑꯗꯣ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯅ ꯆꯦꯟꯕ ꯆꯣꯡꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯃꯤꯠ ꯑꯣꯏꯔꯣꯟ ꯁꯥꯔꯣꯟ ꯇꯧꯔꯝꯂꯒ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯄꯪꯊꯈ꯭ꯔꯒ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯈꯤꯔꯝꯃꯤ ꯃꯍꯨ ꯌꯥꯎꯔꯕ ꯇꯤꯃꯦꯟꯇꯥ ꯉꯥꯛꯇꯅꯤ ꯂꯪꯂꯛꯂꯤꯕꯗꯨ ꯃꯗꯨꯗꯒꯤ ꯎ ꯋꯥ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯧꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯀꯥꯈꯠꯂꯒ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨ ꯃꯤꯑꯣꯏ 10ꯃꯨꯛꯅ ꯃꯈꯥꯗ ꯏꯟꯊꯔꯛꯂꯝꯃꯤ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨ ꯎꯊꯛꯇꯨꯗꯒꯤ ꯖꯔ ꯑꯣꯟꯊꯔꯛꯂꯒ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯒ ꯃꯌꯥꯛ ꯀꯪꯉꯣꯟ ꯀꯥꯔꯒ ꯂꯩꯔꯤ ꯃꯈꯣꯏ ꯃꯁꯦꯟ ꯏꯪꯒꯤꯠ ꯄꯤꯅꯔꯒ ꯃꯁꯤꯗꯤ ꯀꯥꯏꯅꯒ ꯃꯇꯤꯟꯒ ꯌꯣꯠꯂꯤ ꯍꯥꯠꯄ ꯅꯠꯇꯦ ꯆꯨꯝꯅ ꯂꯦꯛꯊ ꯋꯥꯟꯊꯅꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯔꯝꯗꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤ ꯀꯌꯥꯁꯨ ꯆꯥꯈ꯭ꯔꯤ ꯃꯤ ꯀꯌꯥꯁꯨ ꯍꯥꯠꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯦ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯋꯥꯅ ꯆꯥꯛꯅ ꯍꯥꯠꯄꯗꯨꯅꯤ ꯄꯥꯝꯂꯤꯕ ꯈꯨꯗꯛ ꯑꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯀꯜꯂꯕ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯁꯒꯥꯏ ꯁꯥꯔꯒ ꯃꯤꯑꯣꯏ ꯀꯨꯟꯅ ꯈꯨꯠꯄꯨ ꯑꯣꯏꯔꯤꯕꯗꯨꯅ ꯄꯨꯔꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯒꯤ ꯂꯥꯛꯂꯤꯕ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯀꯣꯏꯕ ꯂꯝꯕꯤ ꯑꯗꯨ ꯂꯝꯖꯤꯡꯂꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯁꯤꯡꯅꯨꯡ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯅꯨꯡꯄꯥꯛ ꯑꯃꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯣꯏꯅ ꯉꯥꯛꯂꯝꯕꯗꯣ ꯅꯨꯡꯄꯥꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛꯇ ꯆꯣꯡ ꯐꯟꯗꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯌꯥ ꯐꯣꯡꯗꯣꯛꯂꯒ ꯀꯥꯔꯣꯡ ꯑꯗꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯀꯥꯔꯣꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯩꯔꯝꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛ ꯅꯨꯡꯄꯥꯛ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯤꯕꯨ ꯍꯤꯞꯍꯜꯂꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯅꯥꯀꯜꯗ ꯎꯆꯨꯞ ꯐꯨꯔꯒ ꯀꯟꯅ ꯀꯤꯁꯟꯈ꯭ꯔꯦ ꯎꯔꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯃꯤ ꯑꯣꯏꯔꯕꯁꯨ ꯁꯥ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤꯗꯤ ꯃꯆꯤꯟꯖꯥꯛꯅꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯥꯏꯅꯔꯝꯃꯤ ꯀꯥꯔꯣꯡ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯦꯛꯊꯈ꯭ꯔꯕꯁꯨ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯅꯍꯥꯟꯋꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯃꯆꯥꯅꯨꯄꯤ ꯑꯄꯤꯁꯅꯥꯅꯒ ꯄꯤꯛꯂꯤꯉꯩꯗ ꯃꯆꯥꯒ ꯃꯍꯥꯛꯀ ꯂꯥꯛꯅ ꯐꯥꯅꯗꯨꯅ ꯁꯥꯟꯅꯈꯤꯕ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯝꯅ ꯃꯍꯥꯛ ꯀꯕꯣꯀꯩꯒꯤ ꯂꯥꯡꯉꯣꯟꯗ ꯑꯣꯟꯕ ꯉꯝꯈꯤꯕ ꯃꯍꯩꯒꯤ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯄꯤꯁꯅꯥꯕꯨ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩꯗ ꯑꯍꯦꯟ ꯑꯄꯟ ꯊꯣꯛꯅ ꯌꯨꯝꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯁꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕ ꯑꯄꯤꯁꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗ ꯂꯩꯔꯤꯉꯩꯒꯤ ꯃꯔꯤ ꯃꯃꯤꯠꯇꯨꯗ ꯂꯣꯏꯅꯃꯛ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯕꯒꯤ ꯃꯑꯣꯡ ꯇꯧꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯌꯥꯗꯒꯤ ꯃꯇꯦꯜꯒ ꯑꯣꯔꯣ ꯇꯥꯔꯒ ꯑꯀꯣꯏꯕꯗꯨꯗ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯄ ꯀꯌꯥ ꯂꯩꯔꯝꯂꯤꯕꯗꯨꯗ ꯃꯍꯥꯛ ꯉꯛꯅ ꯌꯦꯡꯉꯤ ꯍꯧꯅ ꯆꯤꯈꯣꯡ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕꯗꯣ ꯃꯈꯨꯠꯇ ꯅꯨꯡꯄꯥꯛꯅ ꯃꯊꯧ ꯍꯥꯞꯅ ꯊꯥꯡꯄꯥꯛꯒꯨꯝꯅ ꯁꯥꯔꯕ ꯂꯥꯏꯐꯝ ꯁꯥꯡꯅ ꯄꯥꯟꯕ ꯑꯃꯈꯛ ꯄꯥꯏꯔꯒ ꯆꯪꯉꯛꯂꯦ ꯃꯅꯥꯛꯇꯗꯤ ꯆꯪꯕ ꯉꯝꯗꯦ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯦ ꯃꯈꯣꯏꯅ ꯀꯤꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯊꯧ ꯍꯥꯞꯂꯕ ꯅꯨꯡꯄꯥꯛꯅ ꯁꯥꯕ ꯊꯥꯡꯄꯥꯛ ꯑꯗꯨꯅ ꯀꯥꯔꯣꯡꯒꯤ ꯃꯉꯛꯁꯦ ꯃꯄꯥ ꯑꯁꯤꯗ ꯅꯥꯟꯅ ꯃꯈꯣꯏ ꯋꯥ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯦ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯎꯁꯨꯛ ꯐꯨꯅ ꯄꯨꯜꯂꯤꯕ ꯀꯥꯔꯣꯡꯒꯤ ꯃꯈꯣꯡ ꯈꯨꯠ ꯐꯥꯔꯝꯂꯤꯕꯗꯣ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯤꯅ ꯍꯦꯜꯂꯕꯅꯤꯅ ꯐꯠ ꯏꯟꯊꯣꯛꯅ ꯂꯣꯏꯅꯃꯛ ꯐꯨꯒꯠꯂꯛꯂꯦ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯍꯧꯗꯕꯒꯨꯝ ꯇꯧ ꯅꯥꯀꯜ ꯑꯃꯗ ꯈꯨꯠꯂꯥꯏ ꯊꯝꯕꯒꯨꯝ ꯇꯧ ꯀꯥꯔꯣꯡ ꯑꯃꯗꯁꯨ ꯆꯣꯡꯁꯟꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯆꯣꯡꯁꯟꯗꯅ ꯂꯨꯁꯝꯗ ꯂꯥꯛꯇꯅ
haidana hat bahor wakal takla ma tamasidi mapangal do hanjilak le do kairel ka jaw wai bagi thopam thirak e mafam asida kuini lai thaba yaro amuk lek thawan thaki batara badi mak antak ti siraga ni khaldan yawa ka matam da ure nung pa ama maya kari thong mana aduda lai badu mangal changba mafam aduda ngak laga lai badu madugi mai kai tamna karong do sung nung pa ga makong bo nong kaw tang khai ta tek aduga mahak madu phautok le hairaga hauna khongna singsa somna sin manung asire hek tamak unawana shepa kanglu phaniam na sui asiba mioi amani su yawi tura tudana aso apol na kongai nipi ngang singado kinabana kap laudana lainari nipa mapangal khara phaba ithi ngai na soudaba khulai paiba nang hodaba singaduna nung tangkhai ta na kairabado thongak nungdo madu bu yeng kai ka jaw na song na khong na sathia mai kai bu yeng na le hawi akiba magal loina maramdi makhoi aseng ma famasi kai re kai jaw sina khangkhre mamangi matam na makhoi aseng ma famsi kai re kai jaw sina makhoi na khangandaban makhoi sai thok na mafam amadagi kai re kai jaw si bu thiraga lak mafam si khangkhrabani na soi na kai re kai jaw gi honabi amuk anna laman khom na mafam asida lakhi gani haibasi unawana shepa kanglup asina khalga lay karong adudi ha ka launa mahak ado maya ka makai paglabi ipak iri lamagi makhonga phamlaga ising kuru haidna singli phaniamna thapto khawre hausi ki shuruma dudagi hairu rawadi pathi fumthi oina tawba mafam amadi mahak lairi basi amuk wakhal da su tayong mi hoi bo oiringi wakhal da ningsing aduga amuk su mahak asi kanano karino haiba bu khalba yawre adugu ta sengna taibang mi hoi bo onthoke mahak se karong digi kairel ka jawsi on khibani haiba gi wakhal de mahak leiram mahak kai jinglai hau khibadu maram oirega mapung phana kai gi langolang gai da dum olag lei khraba mako adu prang haidna khai madu phauba mako ga singaurang tawro mali pathi pumthi oina tawdu da mako ga chuk lup salge ising adu da patrak haidna khai madu dagi nongodola tia thak on khalaga mu hauna kho hauzik phaw ma taibong wakhal ta ba ko ba lei tri ma ki yak na bana kanano ma ki matu masha madi ma karong na haiwa phaw khangki nongkhleuri matama sida mai kai amarom na kamdauri ba nongsu mai kai bo ngak tun lei ba amai ba tolen nga sidi mapung phana chat pangamli ngasai ukti kapai khatni maksa pagam kiba hangkal andang hak laitam makhya sikli hairiga yum le na khari ba sana ko nung sigi akoi ba hangkal anda chat padigi hausik ti mapung phana ngamlak le harauri amai ba tolen shelai ai chat pa sien mangam le lucy sing manu langlen ai sa se malim lai mai khong da na chat pa sien mangam le ha kaya du ngai ba maki song sabancho piwang khara khajik ti hanjilak laban maina sakthi ki ong ika karaga leibado anau unsa layo lama bukhala pugum tawraban matami kalu lai ki lai mun ngoda da samlaga masa se pung seng tuk lubadagi thawai mire ladu lucy di on thong na pakat mapuroi basina phagalak le hairaga su sala ko dunga sigi mapalda lairi wa yairam lengi tole lasiga shoi dana mukna saina ba thorak labadi kamdo wadi khudong thiba taroi dra haira mayo bidisu yamna haraure mi mapa phara pasi Baba shat pasien mangamle ai gi ning jar pathong le nga siri baba adudi la o ai khoi sara ko nga siki ma pa na thok laga saji ka ya na masinjak sari ba se baba uning da bara masida mukta salu sila o baba Lucila iba gi be mayombe amuk ta ngai ko nang na hairi ba dom karino sara ko nga siki ma pa da hauzik thok pa yadri ima ai khoi pa ba sa phara ba siri baba yaura ba siri adu oirabasu yade sara ko duga sigi mapalda kaidong na thokpa yade Lucy nahak amuk tangai ko tafing ino ipagi be mayombe thok singai dana isana harau haijabada karigi na khoina thinga piribana
ꯑꯩꯒꯤ ꯁꯥꯁꯤ ꯐꯔꯛꯄꯗꯒꯤ ꯏꯁꯥ ꯃꯌꯣꯝꯕꯤꯅ ꯍꯔꯥꯎꯖꯔꯤꯕꯁꯤꯅ ꯈꯣꯏꯕꯨ ꯎꯗ꯭ꯔꯕꯔꯅꯤ ꯃꯌꯣꯝꯕꯤ ꯇꯨꯃꯤꯟꯅ ꯁꯨꯛꯊꯔꯒ ꯂꯩꯔꯤ ꯃꯃꯥ ꯂꯨꯁꯤꯅ ꯄꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯌꯥꯗꯕ ꯋꯥ ꯍꯥꯏꯔꯨꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯄꯥ ꯇꯣꯂꯦꯅ ꯁꯤ ꯐꯔꯛꯂꯕꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏ ꯈꯟꯗꯨꯅ ꯇꯣꯂꯦꯅ ꯅꯨꯄꯤꯅ ꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯏ ꯂꯨꯁꯤ ꯑꯃꯗꯤ ꯁꯤꯡꯅ ꯂꯥꯡꯃꯦ ꯑꯗꯨꯕꯨ ꯌꯥꯏꯔꯝꯂꯤꯡꯒꯤ ꯇꯣꯂꯦꯟ ꯑꯁꯤꯅ ꯀꯔꯤꯕꯨ ꯀꯩꯗꯧꯖꯒꯗꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯤꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯑꯩꯅ ꯋꯥꯔꯛ ꯋꯥꯇꯦꯝꯒꯗꯕ ꯑꯐ ꯄꯨꯅꯅ ꯐ ꯄꯨꯟꯗꯨꯅ ꯊꯝꯒꯗꯕ ꯃꯇꯝ ꯂꯥꯎ ꯏꯄꯥꯒꯤ ꯃꯌꯣꯝꯕꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏ ꯂꯥꯛꯄ ꯄꯥꯕ ꯂꯥꯎ 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 ꯁꯤꯗ ꯄꯥꯕ ꯑꯩ ꯄꯥꯝꯕꯤꯌꯣ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯗꯨ ꯄꯥꯡꯈꯠꯈ꯭ꯔꯦ ꯃꯌꯣꯝꯕꯤ ꯊꯣꯛꯁꯤꯔꯣ ꯍꯣꯏ ꯄꯥꯕ ꯏꯃꯥ ꯅꯆꯥꯕꯨ ꯁꯥꯎꯕꯤꯒꯅꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯄꯥꯕꯅ ꯌꯥꯔꯕꯅꯤꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯂꯨꯁꯤꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕꯗꯤ ꯈꯟꯖꯩ ꯃꯄꯨꯛꯅꯤꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯇꯝ ꯀꯨꯏꯔꯤꯃꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯜ ꯑꯁꯨꯝꯅ ꯊꯣꯛꯂꯛꯇꯕ ꯉꯁꯤ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯏꯁꯥꯗ ꯌꯩꯔꯛꯄ ꯃꯇꯝꯗ ꯇꯦꯛꯈꯠꯂꯛꯂꯤꯕ ꯏꯁꯥꯒꯤ ꯑꯑꯣꯟꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯃꯇꯝ ꯀꯨꯏꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯨꯔꯕ ꯑꯩꯅꯤ ꯁꯖꯤꯁꯤꯡ ꯑꯁꯤ ꯌꯦꯡꯉꯣꯅꯦ ꯏꯄꯥꯒꯤ ꯊꯋꯥꯏ ꯂꯥꯛꯄ ꯏꯆꯥ ꯊꯣꯏꯕꯤ ꯃꯌꯣꯝꯕꯤ ꯌꯦꯡꯉꯨ ꯁꯖꯤꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯃꯈꯣꯏ ꯃꯁꯦꯟ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯃꯃꯩꯒ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯅ ꯆꯦꯟꯅꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯁꯅꯥꯎ ꯈꯛꯇꯪꯒ ꯃꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯏꯔꯝꯂꯤꯡꯒꯤ ꯇꯣꯂꯦꯟꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯝꯗꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯁꯥ ꯃꯑꯣꯡꯁꯤ ꯐꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯜ ꯐꯪꯈꯤꯕꯗꯒꯤ ꯌꯀꯥꯏ ꯍꯩꯕ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯗꯨꯁꯨ ꯁꯥꯐꯣꯡꯂꯛꯄ ꯍꯧꯔꯛꯂꯦ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯅꯣꯡꯖꯥꯕꯤꯒꯨꯝ ꯐꯨꯗꯣꯛꯄ ꯍꯧꯔꯛꯂꯦ ꯌꯀꯥꯏ ꯍꯩꯕꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯕꯗ ꯌꯥꯏꯔꯝꯂꯤꯡꯒꯤ ꯇꯣꯂꯦꯟꯗꯣ ꯎꯃꯪꯂꯛꯇ ꯆꯣꯡꯁꯟꯈ꯭ꯔꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯌꯦꯡꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯗꯨ ꯃꯈꯥꯗ ꯊꯥꯔꯦ ꯍꯥꯏꯔꯒ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯃꯍꯥꯛ ꯌꯦꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯈꯜꯗꯨꯗ ꯈꯜꯂꯒ ꯂꯩꯔꯤ ꯅꯤꯡꯁꯤꯡꯂꯦ ꯑꯩꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯇꯤꯃꯦꯟ ꯇꯥꯒꯨꯝꯂꯕ ꯈꯨꯠꯂꯥꯏ ꯃꯗꯨꯗꯤ ꯇꯦꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯨꯁꯤꯅ ꯍꯥꯏ ꯀꯔꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯌꯀꯥꯏ ꯍꯩꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯗꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯍꯥꯛ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯨꯔꯒ ꯉꯁꯤ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯀꯗꯕꯒꯤ ꯃꯃꯤ ꯇꯝꯂꯛꯂꯤꯕꯁꯤꯕꯨ ꯍꯌꯨꯝꯁꯤꯗꯕ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯃꯇꯤꯛ ꯆꯥꯅ ꯏꯇꯤꯛ ꯌꯥꯏꯌꯣ ꯍꯥꯞꯄꯤꯔꯨꯒꯕ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯥꯏꯀꯩ ꯇꯥꯝꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯩꯃꯨꯛ ꯉꯥꯡꯕ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯀꯥꯞꯊꯔꯛꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯐꯝ ꯂꯦꯞꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯦꯞꯂꯝꯂꯤꯕ ꯃꯐꯝ ꯂꯩꯃꯥꯏ ꯑꯗꯨ ꯂꯩꯔꯣꯡꯗ ꯄꯨꯊꯕꯅꯤ ꯃꯉꯥꯜ ꯑꯗꯨꯅ ꯊꯥꯊꯔꯛꯄ ꯃꯇꯝꯗ ꯐꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯌꯣꯝꯕꯤ ꯑꯃꯗꯤ ꯊꯋꯥꯏ ꯂꯥꯛꯄꯗꯣ ꯀꯤꯅ ꯊꯛꯊꯛꯅꯤꯡꯒ ꯂꯩ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯀꯤꯒꯅꯨ ꯑꯩꯅꯤ ꯄꯥꯕ ꯑꯁꯤꯒꯨꯝꯅ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯇꯧꯋꯦ ꯆꯤꯡꯗꯣꯜꯗ ꯀꯥꯔꯨꯕꯗ ꯆꯤꯡꯗꯣꯜ ꯑꯗꯨ ꯀꯥꯏꯔꯒ ꯂꯩꯃꯥꯏ ꯂꯩꯀ꯭ꯔꯛ ꯆꯠꯂꯒ ꯂꯩꯍꯧꯔꯕꯅꯤ ꯏꯗꯨ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯆꯤꯡꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯅꯆꯥ ꯑꯩꯁꯨ ꯁꯤꯔꯝꯒꯗꯕꯅꯤ ꯑꯇꯝꯅꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯣꯏꯁꯦꯟ ꯁꯥꯟꯅꯗꯨꯅ ꯌꯀꯥꯏ ꯍꯩꯕꯁꯤꯡꯅ ꯂꯩꯔꯦꯗꯅ ꯑꯣꯟꯊꯣꯛꯄꯅꯤ ꯂꯥꯎ ꯆꯪꯉꯁꯤꯔꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯁꯤꯔꯛꯂꯣ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯪꯉꯛꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯋꯥꯈꯜ ꯀꯌꯥ ꯊꯣꯛꯅ ꯈꯜꯂꯤ ꯌꯀꯥꯏ ꯍꯩꯕꯁꯤꯕꯨ ꯀꯔꯝ ꯇꯧꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯥ ꯃꯌꯨꯡ ꯌꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯇꯤꯃꯦꯟꯇꯥ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯕ ꯑꯃꯠꯇꯁꯨ ꯂꯩꯇ ꯃꯁꯥ ꯉꯥꯛꯇꯅ ꯉꯥꯛꯊꯣꯛꯇꯨꯅ ꯃꯥꯌꯣꯛꯅꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯨꯃꯛ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯃꯩ ꯊꯪꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ
ꯑꯩꯒꯤ ꯄꯨꯡ ꯃꯌꯥꯏ ꯃꯤꯔꯦꯜ ꯈꯣꯏꯔꯤ ꯊꯥꯡꯗꯁꯨ ꯏꯕꯗꯧ ꯀꯧꯔꯨ ꯃꯍꯥꯛꯅ ꯏꯐꯝꯗꯒꯤ ꯂꯧꯈ꯭ꯔꯦ꯫ ꯏꯕꯗꯧ ꯀꯧꯔꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯊꯧꯅꯤ ꯄꯔꯩ ꯆꯠꯆꯔꯨꯕꯅ ꯅꯤꯖꯔꯨꯕꯅ ꯐꯒꯗ꯭ꯔꯥ? ꯄꯨꯡ ꯃꯌꯥꯏ ꯃꯤꯔꯦꯜ ꯈꯣꯏꯔꯤ ꯊꯥꯡꯗ꯭ꯔꯗꯤ ꯌꯥꯒꯥꯏ ꯍꯩꯕ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯁꯤꯒ ꯁꯥ ꯃꯌꯨꯡ ꯌꯥꯕ ꯉꯝꯒꯅꯤ? ꯃꯗꯨꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯑꯣꯏꯊꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯤ꯫ ꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯂꯨꯁꯤ ꯁꯤꯡꯃꯅꯨ ꯂꯥꯡꯂꯦꯟ ꯖ꯭ꯋꯥꯔ ꯍꯥꯔꯦ ꯄꯥꯛꯊꯧ ꯄꯥꯛꯊꯧ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯂꯒ ꯂꯩ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯈꯪꯂꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ, ꯂꯩꯀ꯭ꯔꯛ ꯆꯠꯅ ꯁꯤꯡ ꯑꯁꯤ ꯄꯨꯡꯊꯨ ꯊꯨꯒꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯈꯨꯗꯛꯇ ꯃꯥꯏꯆꯧꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯃꯗꯨ ꯃꯈꯨꯠꯃꯛꯇꯗ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯪꯖ ꯍꯩꯖꯕ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯇꯤꯟꯖꯣꯟ ꯀꯌꯥ ꯁꯨꯅ ꯃꯈꯣꯏꯒꯤ ꯃꯩ ꯆꯠꯂꯕ ꯌꯨꯝꯕꯤ ꯑꯅꯤ ꯐꯥꯎ ꯐꯨꯛꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯄꯨꯊꯣꯛꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯏꯆꯧ ꯈꯨꯖꯥꯏ ꯑꯁꯤꯗꯒꯤ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡ ꯄꯨꯊꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯄ ꯌꯥꯔꯤꯕꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨꯗꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯕꯗ ꯁꯅꯥꯈꯣꯜꯗꯅꯤ꯫ ꯁꯅꯥꯈꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯂꯥꯏꯉꯝꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯌꯥꯅꯔꯤ꯫ ꯅꯤꯄꯥꯁꯤꯡꯅ ꯃꯆꯟ ꯃꯈꯩꯅ ꯏꯃꯨꯡꯗ ꯂꯩꯕ ꯆꯟꯗꯕꯅ ꯃꯪꯒꯣꯜ ꯑꯁꯤꯗ ꯇꯨꯝꯂꯕꯁꯨ ꯇꯨꯝꯂꯁꯤ ꯍꯥꯏꯗꯅ ꯌꯥꯅꯔꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯅꯤꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯂꯥꯏꯉꯝꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯆꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯝ꯫ ꯃꯪꯒꯣꯜꯗ ꯇꯨꯝꯅꯗ꯭ꯔꯕꯁꯨ ꯌꯥꯕꯒꯤ ꯆꯥꯡꯗ ꯑꯣꯏ꯫ ꯂꯥꯏꯉꯝꯅ ꯅꯣꯡꯁꯤꯁꯨ ꯈꯥ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥꯒ ꯂꯣꯏꯅꯔꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯅꯥꯈꯣꯜꯒꯤ ꯈꯨꯟꯖꯥꯁꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯅꯤꯕ꯫ ꯃꯁꯤꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈꯤꯗ꯭ꯔꯦꯀꯣ꯫ ꯀꯅꯥꯒꯨꯝꯕ ꯈꯨꯜ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ, ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅꯒ ꯂꯥꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ꯫ ꯉꯁꯤ ꯑꯁꯤ ꯅꯣꯡꯊꯤ ꯅꯣꯡꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯍꯟꯗꯛꯇꯤ ꯅꯣꯡꯁꯤꯅ ꯃꯪꯈꯤꯕꯁꯤꯃ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯃꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯣꯝꯗ ꯀꯟꯈꯤꯕꯁꯤꯃ ꯀꯝꯗꯧꯔꯤꯕꯅꯣ? ꯆꯠꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯝꯒꯗꯕ? ꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯐꯕ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯣꯏ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯒ ꯂꯩꯕ ꯏꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯕ? ꯑꯉꯥꯡ ꯃꯆꯥ, ꯏꯅꯤꯡꯊꯧ ꯑꯁꯣꯝꯗ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇꯪ ꯂꯦꯡꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯅ ꯂꯩꯃꯔꯦꯟꯕꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯈꯪꯕꯨ ꯈꯪꯗꯣꯔꯦꯗꯅ ꯑꯩꯗꯤ꯫ ꯌꯥꯝꯅꯕꯨ ꯁꯤꯡꯉꯤꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯊꯣꯔꯛꯂꯒ ꯑꯄꯤꯁꯅꯥꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯤ꯫ ꯑꯄꯤꯁꯅꯥꯅ ꯍꯥꯏꯔꯤꯕꯅ ꯑꯁꯤ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯅ ꯃꯤ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅꯤꯅ ꯃꯁꯥꯗ ꯃꯔꯥꯡ ꯇꯧꯕꯁꯤ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯒꯨꯝ ꯉꯁꯤꯗꯤ ꯄꯣꯛꯂꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯨꯟꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯄꯣꯛꯇꯕꯅꯤ꯫ ꯅꯣꯡꯃ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯐꯛꯂꯥꯡ ꯍꯣꯒꯥꯏꯅ ꯃꯤꯐꯠꯇ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯤ ꯂꯥꯏ ꯄꯥꯔꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯍꯥꯠꯈꯤꯕꯗꯨꯅ ꯃꯗꯨꯗꯒꯤ ꯑꯄꯤꯁꯅꯥ ꯑꯁꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯉꯁꯤꯅ ꯀꯔꯤꯕꯨ ꯊꯣꯛꯀꯗꯕ ꯅꯤꯄꯥ ꯍꯥꯏꯗꯅ ꯍꯥꯏ ꯂꯥꯏꯉꯝ꯫ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯨꯄꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯏꯅꯥꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯧꯗꯥꯡ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯅꯨꯡꯅꯥꯡꯂꯤꯕꯅꯣꯅꯦ ꯅꯨꯄꯤ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯦꯡꯉꯨ, ꯈꯨꯟꯖꯥ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯍꯔꯥꯎ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯐꯪꯖꯔꯕꯅꯤ, ꯂꯩꯃꯔꯦꯟꯕꯤꯒꯤ ꯊꯧꯒꯜ ꯐꯪꯖꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕꯗ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯖꯗꯕ꯭ꯔꯣ? ꯑꯄꯤꯁꯅꯥꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯛ ꯃꯑꯣꯡ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯃꯅꯥ ꯏꯄꯩ ꯄꯩꯕꯒꯨꯝ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯃꯉꯣꯟꯗ ꯐꯩꯅ ꯌꯦꯡꯉꯛꯈꯤꯕꯗꯨ ꯎꯔꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯅꯤꯀꯣ꯫ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯄꯤꯁꯅꯥ ꯇꯧꯁꯨꯝ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕꯗꯣ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ
ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕꯣꯏꯗ ꯅꯤꯡꯉꯝꯃꯤ꯫ ꯅꯤꯄꯥ, ꯅꯨꯄꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯅꯠꯇꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ꯫ ꯂꯥꯏꯉꯝ ꯌꯦꯡꯉꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅꯤꯀꯣ ꯅꯨꯄꯤ ꯀꯌꯥ ꯂꯩꯔꯤꯕꯗꯣ꯫ ꯑꯦꯟꯁꯥꯡ ꯁꯦꯝꯗꯅ ꯉꯁꯤꯗꯤ ꯃꯊꯦꯜ ꯑꯩꯈꯣꯏ 3 ꯂꯥꯡꯁꯤ ꯍꯥꯏꯅ꯫ ꯃꯌꯥꯏ ꯀꯥꯗꯨꯅ ꯅꯤꯄꯥ ꯀꯌా ꯂꯩꯔꯤ꯫ ꯃꯪꯒꯣꯜ ꯑꯗꯣꯝꯗꯁꯨ ꯅꯤꯄꯥ ꯀꯌꯥ ꯐꯝꯂꯤ꯫ ꯆꯥꯛꯈꯨꯝ ꯑꯁꯤꯒꯤ ꯃꯁꯤꯗ ꯅꯨꯄꯤꯅ ꯄ꯭ꯔꯤꯛ ꯁꯣꯜꯂꯤ꯫ ꯑꯉꯥꯡ ꯅꯨꯡꯕꯤꯌꯨ ꯀꯔꯤ꯫ ꯂꯥꯏꯉꯝꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯤ ꯅꯨꯄꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯥꯏ꯫ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯁꯤꯗ ꯀꯔꯥꯏꯗꯒꯤꯅꯣ ꯅꯪꯅ ꯅꯃꯤꯠꯇꯨꯗ ꯀꯔꯤ ꯎꯔꯨꯔꯒꯦꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯣꯏ, ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯂꯥꯏ ꯊꯣꯛꯄ ꯉꯝꯂꯣꯏꯀꯣ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯍꯤꯡꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤꯅ ꯂꯩꯔꯤꯕꯁꯤ, ꯑꯁꯤꯕ ꯌꯥꯎꯗꯦꯅꯤ꯫ ꯅꯤꯄꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯩꯃꯔꯦꯟꯕꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯀꯌꯥ ꯆꯪꯁꯤꯜꯂꯒ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯅꯕ ꯇꯧꯈ꯭ꯔꯦ꯫ ꯃꯥꯏꯕ ꯇꯣꯂꯩꯒꯤ ꯃꯆꯥ ꯂꯥꯏꯉꯝꯁꯨ ꯊꯣꯔꯛꯂꯤ꯫ ꯅꯤꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯇꯨꯝꯐꯝ ꯀꯥꯗꯨꯃꯗꯤ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯍꯟꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯅꯨꯄꯤꯁꯤꯡꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯃꯅꯤꯡ ꯊꯣꯡ ꯂꯣꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕꯗꯁꯨ ꯃꯌꯥꯏ ꯀꯥꯗ ꯐꯝ, ꯑꯋꯥꯡꯒꯤ ꯀꯥꯗꯨꯗ ꯐꯝ꯫ ꯑꯋꯥꯡꯒꯤ ꯀꯥ ꯑꯁꯤꯗꯤ ꯑꯃꯥꯏꯕ ꯇꯣꯂꯩꯒꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯕ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯃꯛ ꯏꯍꯥꯡ ꯍꯥꯡꯗꯨꯅꯇ ꯂꯩꯕ ꯀꯥ ꯑꯃ꯫ ꯃꯤꯅ ꯄꯤꯛ ꯁꯣꯟꯅ ꯇꯤꯜꯂꯔꯕꯗ ꯀꯔꯤꯁꯨ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯒ ꯇꯥꯗꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯄꯤꯁꯅꯥ ꯑꯃꯗꯤ ꯂꯥꯏꯉꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯗ ꯂꯩ, ꯐꯃꯥꯡꯗꯨꯗ ꯐꯛ ꯊꯥꯔꯒ ꯐꯝꯂꯒ꯫ ꯂꯥꯏꯉꯝꯅ, ꯅꯤꯄꯤ, ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ? ꯅꯤꯄꯥ, ꯅꯪ ꯁꯥꯎꯔꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯀꯥꯁꯤꯗ ꯑꯩꯈꯣꯏꯅꯤꯈꯛ ꯍꯤꯞꯄ ꯑꯩ ꯇꯜꯂꯤ꯫ ꯏꯁꯥꯁꯤ ꯑꯩ ꯉꯁꯤꯗꯤ ꯏꯍꯩ ꯍꯩꯅꯗꯦ꯫ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩ ꯍꯤꯞꯂꯨꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏꯅꯤꯒꯤ ꯀꯥꯁꯤꯗ ꯑꯩꯈꯣꯏꯅꯤꯈꯛ ꯂꯩꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯀꯔꯝꯅ ꯂꯩꯍꯟꯒꯅꯤ? ꯅꯤꯄꯥ, ꯑꯩꯈꯣꯏ ꯍꯔꯥꯎ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ, ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯆꯦꯜꯂꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯨꯞꯂꯤꯕ ꯏ ꯑꯁꯤꯁꯨ ꯂꯥꯏꯑꯣꯏꯔꯕ ꯏꯅꯤ꯫ ꯏ ꯑꯁꯤꯅ ꯑꯇꯣꯞꯄ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯀꯌꯥ ꯉꯥꯛꯊꯣꯛꯄ ꯉꯝꯂꯕꯁꯨ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯉꯔꯥꯡꯒ ꯁꯥꯐꯣꯡꯂꯤꯕꯗꯨ ꯃꯗꯨꯕꯨꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯅꯤꯄꯥ, ꯏꯁꯥꯁꯨ ꯇꯨꯁꯨ ꯆꯨꯡꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯐꯠꯇꯕ ꯈꯣꯌꯨꯝ ꯃꯇꯤꯛ ꯆꯥꯎꯔꯕ ꯑꯃꯈꯛ ꯁꯥꯐꯣꯡꯂꯤꯕꯁꯤ ꯂꯥꯏꯑꯣꯏꯔꯕ ꯏ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ꯫ ꯍꯦꯛ ꯍꯥꯏꯕꯒ ꯑꯄꯤꯁꯅꯥꯒꯤ ꯃꯔꯦꯡ ꯕꯥꯜ ꯑꯁꯤꯗ ꯏ ꯃꯔꯤꯛ ꯀꯨꯞꯂꯤꯕ ꯏ ꯑꯗꯨꯗꯒꯤ ꯇꯥꯔꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯄꯤꯁꯅꯥꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯉꯝꯁꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯤꯁꯤꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯑꯄꯤꯁꯅꯥꯗꯨ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯉꯝꯅ, ꯂꯩꯃꯔꯦꯟꯕꯤ, ꯑꯄꯤꯁꯅꯥ, ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯌꯨꯝꯊꯛ ꯏꯗꯨꯗꯒꯤ ꯏ ꯃꯔꯤꯛ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯂꯝꯌꯥꯏꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯅꯤꯄꯥꯁꯤꯡ ꯆꯦꯞꯊꯗꯅ ꯎꯔꯦ꯫ ꯂꯥꯏꯉꯝꯒꯤ ꯀꯥꯗꯨꯗ ꯏ ꯃꯔꯤꯛ ꯇꯥꯔꯛꯂꯤꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯇꯨ ꯆꯨꯡꯅ ꯑꯀꯤꯕ ꯄꯣꯛꯄꯅꯤ ꯃꯍꯩ ꯌꯦꯡꯂꯤ꯫ ꯏꯅꯤꯡꯊꯧ ꯀꯥꯁꯤꯗ ꯆꯪꯂꯒ ꯍꯤꯞꯄꯤꯔꯨꯔꯒꯅꯨ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯏꯅꯤꯡꯊꯧ ꯆꯪꯕꯤꯔꯨꯔꯒꯅꯨ꯫ ꯂꯥꯏꯉꯝꯅ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯌꯥ ꯍꯤꯛꯂꯥ? ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯅꯪ ꯂꯥꯎꯔꯒ ꯊꯥꯡꯅ ꯌꯣꯠꯅ ꯍꯦꯛ ꯁꯣꯛꯄꯗ ꯉꯥꯏꯔꯒ ꯇꯥꯔꯛꯄ ꯅꯪ ꯂꯥꯎꯕ ꯏꯗꯧꯅ ꯇꯧꯔꯒ ꯂꯩꯔꯝ꯫ ꯂꯥꯏꯉꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯏ꯫ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗꯅ ꯑꯄꯤꯁꯅꯥꯗꯨ ꯀꯞꯂꯤ꯫ ꯃꯁꯥꯗꯨ ꯊꯛ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯦꯝ꯫ ꯂꯥꯏꯉꯝ ꯀꯥꯗꯨꯗ ꯆꯪꯕ ꯃꯁꯥ ꯈꯧꯇꯛ ꯆꯥꯏ꯫ ꯅꯤꯄꯥ ꯃꯈꯣꯏ 4-5 ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯤ ꯏꯅꯤ ꯍꯥꯏꯅꯔꯤ꯫ ꯏꯅ ꯀꯨꯞꯂꯤꯕ ꯃꯊꯛ ꯑꯗꯨꯗꯤ ꯊꯥꯎꯃꯩ ꯄꯨꯗꯣꯜꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯪ ꯂꯥꯎꯅ ꯏ ꯃꯄꯥꯛ ꯑꯃ ꯏꯗꯨꯗ ꯅꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯌꯦꯡꯅꯔꯦ ꯈꯪꯏ꯫ ꯐꯤꯕꯝ ꯑꯃꯅꯤ ꯃꯁꯤꯗꯤ ꯍꯥꯏꯗꯅ ꯂꯥꯏꯉꯝꯅ, ꯀꯔꯤꯅꯣ ꯃꯁꯤ ꯇꯧꯔꯤꯕꯁꯤꯕꯨ? ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯏ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤ ꯑꯩꯈꯣꯏꯗꯧꯅ ꯑꯣꯟꯁꯤꯜꯂꯒ ꯆꯥꯔꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯂꯩꯇꯕꯅ ꯃꯍꯥꯛꯅ ꯉꯝꯅ ꯑꯣꯜꯂꯛꯄꯅꯤ꯫
ขยมพัดตะบกิมาติกมีไอเล่ารักปนิหายดันไอเนคัลน้องสุกันนะเฮียนขังเลยน้องทางกายสุกุปหวจะคงมาดูเลยวินปีสิงห์กีนตุ้มนะหิมนักไม่ใช่การดูเลยวินป้าสิงห์ดีมาทำเทนซิลกับเขาตุ้มเลยหิบสิเลยนะอาดูไปเลยงั้นมาคุยเนี่ยตุ้มเลยหิบลีบกาดูดิอีหังเลยมาปามันดิมาทันตัวไอ้รับสูตุ้มรู้เรื่องการิสุตาวรุยหายนะมาคุยกาดูสังเกตอาดูมานาอยู่ว่าสิงห์ตัวนี้ยาดคุยตาเรนิปาลามาสูอินิงเท่ากับปุ่นนั่นเลยมินาจะกี่หายนะแรงงานคุยกาดูสังเกตมาคุยชมมาซีตัวท่านะหิมนะบ่าวมาคุยอสุกยามนะคุรับดูห่างเลยนะรับสูยุ่งมาสินะตัวมังงามนะสักไอ้หิงแทงสิลักเรามาทำลอยน้ำมีอาปมน้ำตุ้มนักเลยอาบีสนาดูมังมาหายามนุ่งไอรำดีงั้นลิงเอมาทำนะมันน่าเสียบพี่มายามรักแต่โอเคบ่ดูฮันเจนอูดุนเลยรำมีกับทองลักปะนะมามีดูเห็ดตังทุรปะมาคีมาไม่มาป้าจับจันมามีเสียบงั้นใช่โอเคบ่ดูทางเจลกามายาอีกันเลยรำอีมาหายนะขังยี่เลยนี่พี่อามานิสวาวุนอะไรเลยมันเห็นดีกันดูพี่ระบายหายนะมาคีมังเขาจิกจะมาไม่อุ่นเชลกหิบละมาดูสวามุกเลยรำแต่เสียมังไอ้ยามนักกีฬาไอ้ควายมารักชิดาขณะกุมบ้ามายาวเลยหายนี่พี่สิงห์ดูก็โอยไปนี่ป้าชมนักกองนั่นดิไอ้ควายนักกีฬาหายอีท่าเอกท่าเจตันมาวงมาตัวมันมาคอยยุ่มมาสินะสิตาวเลยมาสิกินมีนะสินะขันเต็มเลยมันฟัดตะบกายาไลนิ่งเท่ากับป่วยไปกิสักตำเล่าในยุ่มคุดิมสนาโคลสิจะไล่ริบสิไล่ไว้แบบอีสิกิมาติกมีไอสิอามาอีแบบตัวเล่นกี่ควงเสร็จมาเสร็จอดุนะงาทั่วปกมดีหายไปดูมาสิไล่งามนี้มาสาดขังครับอดุบุการิสุเฮนะถอยดอกปฏิตาวดนะอดุมักนิยามมาดูอามาอีแบบตัวเล่นกี่มาสานิปาไล่งามนี้มายุ่มมาดูเดเล็กลำอาชุมตาวนะชุมฮาวจินขี้มันนุมิดมารีนี่กี่มาตุงไม่ก็ยามารอมนั่นคำดาวนี่วะชัวเทียมาดิคุลาพิชิมลาสุลากเลยฮัลกเลยจึงนั่งคุยคุลาก็มิงบันะให้รักที่ว่าปุ่มน้ำมักอดลอยน้ำมักตามเลยพอทามายามาดิตามยาเทลคุยคุณมีสิ่งนั้นอาชาวน้ำมันอาไปไปยาดเลยอดมักเฮกให้รักปราให้นะคุณจ้าสิ่งนั้นนุปีสุนุปาสุอ่างสุมังไงมิงบักฮัดกันมิงบักยี่มาสามักกักเลยกันมังคนนี้มักสิงชานะปุ่มคนนี้มักเสร็จเลยกันหลังทกันนี่ให้นะลอยน้ำมักมาซิลพงนะสารีวาสักลันมาคุยคุณจ้าสิ่งมารักสิดามาจารุกิเฮกมาสานีปะปิกตรูสุยาวเลยปิกตรูอาชาวปรายนะวันนั้นหักสุข้างเวลาปังงำเลยมาหักบังนะอดุมเนี่ยเฮกไอ้คุยคุลาก็บอกฮัดปะกูหายนะมาพีตานะอุราอุทราอุระกับนั่นบอกทำไมยังมาอุกตาชุมนะคันเลยชาวตะกี้คุณจ้าสิ่งไอ้ชามุกสุยาวเลยสารีวาสครีบสิมาชินะสิ่งคุยมาไรบักตรงงานมาเอามาคงกันมาดีลายเลยนะไอ้คุยก็โอยนะอ่อนชิลละอาวาบักมาทักตาอาวาบเอามาโอยนะตามยาเทลคุยคุณมิตรบัสโอยรอยนี่งำบ้าให้บันิป้าสิอะไรบันิป้าสุนัตติมาดูบีมาทักตามันนี่ยาโยยว่ามาคิมาคุตตลอยนะดูอะไรละบันิมาคุชิงนะรูบ้าให้เวสโอยทุกตังอะดูอีกตาระบัสไอ้คุยอังบิทากะคนนั้นก็ตาเด็กการองกิลบันดิโอยนะสิ่งที่กันอะดูชาวปารายนารีบคุณจ้าสิ่งสิบไอ้นะพัฒนาดีอิติกนัตรีคุยชาวว่าให้นิ่งบางมันมีกุปสิทธิ์งังเจริญชันอะดูไอ้สุมิงามาฮัติพาวดีคุลากปะการองนาคิไม่สักติกุปพังเลยอาชีมาซาสรุมัจิตอาฟาวพังนั้นลำลักกิสาไก่มัจินจักโอเห็นขี้ให้นะฟาวตรายนะให้ปะมาคุยดูทิศมันลอยนะมันเป่าท่าไหมอะดูคนจามีอามาเตยสินดูกิมาหักว่าเขาสิคาร์เลยท่านะอาชาวดูพัฒนามาคนนั้นมารำดีมาหักนะฮาร์ดิจริงนะครับมันคุลากปะการองดูสวยนะคุดงทีบะอามาทุกลำลักนี่หายไปดูขลักมันระบดูมาทำดิเลียปลายทุนสักทีไม่ใช่อามารมณ์สุมังไงยาวเลยชนะกูนุมิสิงุมารีนี่สิไล่งงยี่มายุ่มแต่ไล่มาดาการิสุดถอยดอกนักเฮนะอากิยาขังไม่พิรักติอะดูอภิชนากี่มามิตรตรงนั้นมาสักโมงมาดีนะมาตัวอยู่ขลังนุมิดังนุ่งเทลกี่มาทำนะเขา
ꯊꯥꯖꯔꯨꯗꯅ ꯈꯨꯂꯥꯛꯄ ꯃꯤꯉꯝꯕꯅ ꯋꯥ ꯊꯩꯗꯣꯛꯅ ꯍꯦꯛꯇꯃꯛ ꯄꯨꯝꯅꯃꯛ ꯈꯦꯠꯇꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯉꯝꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯄꯥꯒꯤ ꯃꯇꯧꯃꯛ ꯑꯣꯏꯅ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯃꯁꯤꯃꯛ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯊꯥꯔꯨꯕꯅꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯔꯥꯝꯅ ꯐꯥꯎꯕ ꯑꯣꯜꯂꯛꯇꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯂꯥꯏꯉꯝ ꯃꯤꯉꯝꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ ꯃꯈꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯈꯨꯂꯥꯛꯄ ꯀꯥꯔꯣꯡ ꯃꯤꯉꯝꯕꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯇꯥꯃ꯭ꯌꯥꯊꯦꯜ ꯈꯨꯜꯒꯤ ꯈꯨꯟꯃꯤ ꯅꯤꯄꯥ ꯅꯤꯄꯤ ꯈꯥꯛꯄ ꯂꯩꯇꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯤꯡꯅꯨꯡꯈꯣꯜꯗ ꯂꯥꯟ ꯍꯧꯔꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜ ꯄꯣꯛꯀꯤ ꯃꯇꯝꯗꯒꯤ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯄꯥꯎꯊꯥꯃꯩꯅ ꯈꯥꯝꯂꯦ ꯑꯩꯈꯣꯏꯅ ꯃꯗꯨꯃꯛ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄ ꯌꯥꯈꯤꯔꯣꯏ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯁꯤ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯂꯦꯝꯅꯗꯤ ꯇꯣꯛꯄ ꯌꯥꯔꯣꯏ ꯃꯤꯉꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯅ ꯑꯃ ꯂꯩꯔꯤꯉꯥꯏꯈꯣ ꯃꯤꯗꯤ ꯃꯈꯨꯠꯇ ꯃꯅꯤꯌꯥꯏ ꯑꯣꯏꯕꯁꯨ ꯄꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄꯒꯤ ꯊꯋꯥꯏꯁꯨ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯕꯤꯁꯅꯥ ꯃꯍꯥꯛꯇ ꯍꯥꯟꯅ ꯄꯥꯎ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯃꯥꯛ ꯃꯤꯄꯥ ꯂꯥꯏꯉꯝꯕꯁꯨ ꯈꯪꯍꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯍꯥꯟꯅ ꯀꯣꯟ ꯅꯥꯏꯅ ꯊꯕꯛ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯅꯤ ꯍꯥꯏꯔ ꯃꯈꯣꯏꯁꯤꯡ ꯋꯥ ꯈꯟꯅꯔꯦ ꯄꯥꯎꯊꯥꯃꯩꯅ ꯍꯥꯏꯕꯁꯤꯃꯛ ꯆꯨꯝꯃꯤ ꯑꯕꯤꯁꯅꯥꯗꯁꯨ ꯄꯥꯎꯁꯤ ꯄꯤꯔꯨꯒꯗꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯩꯒꯤ ꯂꯥꯏꯉꯝꯗꯁꯨ ꯍꯥꯏꯔꯨꯒꯗꯕꯅꯤ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯁꯥ ꯉꯥ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯇꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯋꯥꯇꯅ ꯈꯨꯗꯛꯁꯤꯗ ꯇꯥꯃ꯭ꯌꯥꯊꯦꯜ ꯈꯣꯜꯒꯤ ꯅꯤꯄꯥ ꯅꯨꯄꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯈꯨꯗꯛ ꯑꯁꯤꯗ ꯇꯥꯃ꯭ꯌꯥꯊꯦꯜ ꯈꯣꯜꯒꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯨꯅ ꯁꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯊꯔꯒ ꯄꯥꯎꯊꯥꯃꯩ ꯃꯍꯥꯛꯅ ꯂꯤꯁꯤꯡ ꯑꯣꯏꯗꯨꯅ ꯈꯨꯂꯥꯛꯄꯤ ꯁꯤꯝꯂꯥ ꯃꯁꯥꯃꯛ ꯌꯥꯎꯅ ꯅꯨꯄꯥ ꯅꯨꯄꯤ ꯃꯤꯑꯣꯏ ꯈꯔ ꯁꯅꯥꯈꯣꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅꯕ ꯍꯌꯦꯡ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯆꯣꯊꯦ ꯂꯥꯡꯅ ꯃꯈꯣꯏꯅ ꯂꯤꯁꯤꯡ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛꯍꯧꯔꯕꯁꯨ ꯍꯥꯏꯗꯨꯅ ꯃꯑꯣꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯈꯨꯜ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯆꯤꯡꯅꯨꯡꯈꯣꯜ ꯑꯁꯤ ꯁꯤꯡꯅꯔꯤ ꯅꯤꯡꯉꯝꯕꯒꯤ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯃꯇꯥꯡ ꯆꯥꯗꯅ ꯃꯍꯥꯛ ꯈꯣꯡꯐꯝ ꯁꯣꯏꯅ ꯊꯥꯡꯂꯨꯕꯗꯒꯤ ꯀꯦꯡꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯏ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥ ꯁꯥꯖꯦꯜ ꯇꯧꯅ ꯆꯤꯡꯊꯛꯀꯤ ꯑꯀꯥ ꯀꯨꯝꯅꯕꯗꯨꯗ ꯍꯟꯒꯠ ꯍꯟꯗ ꯆꯦꯟꯈꯠ ꯆꯦꯟꯊ ꯁꯥꯟꯅꯔꯒ ꯂꯩꯔꯝ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯉꯝꯈ꯭ꯔꯕ ꯊꯥꯛ ꯂꯩꯔꯤꯕ ꯀꯥꯐꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯆꯦꯟꯈꯠꯂꯤ ꯑꯃꯨꯛꯁꯨ ꯆꯦꯟꯊ ꯁꯥꯟꯅꯩ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯗꯨꯅ ꯄꯥꯕ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯁꯑꯣꯡ ꯁꯋꯥꯟ ꯈꯔ ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯝ ꯀꯣꯏ ꯄꯤꯁꯨꯝ ꯄꯥ ꯐꯥꯎꯕ ꯑꯃꯠꯇ ꯍꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯄꯨꯡꯀꯣꯛ ꯀꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤꯇꯪ ꯀꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨ ꯃꯍꯥꯛꯅ ꯃꯁꯥ ꯐꯤꯁꯦꯡ ꯁꯤꯠꯂ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯑꯁꯤꯗ ꯃꯇꯝꯒꯤ ꯀꯥꯡꯂꯣꯟ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯥꯛꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯦꯡꯗꯦꯜ ꯆꯍꯤ 5 ꯀꯛꯊꯈ꯭ꯔꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃ ꯊꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯌꯣꯠꯀꯤ ꯇꯥꯕꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯃꯛꯁꯨ ꯆꯞ ꯆꯥꯕ ꯐꯪꯗꯦ ꯄꯥꯝꯕꯩ ꯀꯌꯥꯅꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯔꯝꯂꯦꯟ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯗꯤ ꯊꯣꯏꯗꯣꯛꯅ ꯂꯨꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯃꯥꯒꯤ ꯁꯥ ꯃꯄꯥꯡꯒꯜ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯈꯠꯂꯦ ꯌꯥꯏꯔꯝꯂꯦꯟꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯁꯤꯡꯅꯗꯨꯅ ꯂꯥꯎꯔꯤꯕꯅꯤ ꯀꯧꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯆꯤꯡꯒꯨꯝ 4ꯅꯤ ꯑꯁꯤ ꯀꯗꯥꯏ ꯂꯣꯠꯈ꯭ꯔꯕꯅꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅꯁꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯅ ꯌꯥꯏꯔꯝꯂꯦꯟꯒꯤ ꯇꯣꯂꯦꯟ ꯑꯁꯤꯕꯨ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯂꯩꯅ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯔꯝꯗꯦ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯒꯗꯕ ꯑꯆꯥ ꯑꯊꯛ ꯀꯌా ꯆꯥꯔꯦ ꯍꯥꯏꯔꯒ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯂꯦꯡꯌꯥꯟꯗꯅ ꯌꯥꯟ ꯃꯆꯥꯅꯨꯄꯤ ꯃꯌꯣꯝꯕꯤꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯃꯟ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯃꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯌꯣꯝꯕꯤ ꯏꯄꯥꯅ ꯉꯁꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯈꯤ ꯅꯪ ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯈꯥꯂꯦꯟ ꯇꯥꯅ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯀꯔꯤꯅꯣ ꯄꯥꯕꯅ ꯍꯥꯏꯕꯤꯅꯤꯡꯂꯤꯕꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯌꯣꯝꯕꯤ ꯅꯍꯥꯛꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤ ꯅꯄꯥꯒꯤ ꯋꯥꯈꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯄꯥꯕ
Nasa ay punsigi oina layragi haiduna laksarabani paba. Ay ko'y pag-ibema. Ko'yum lagi wayo imatong ina napagi punsi kong tangsi tangba. Adabu, matam ko'y nasang na ipaisa layminaw. Punsi layminaw haiduna tamlam dreni pag-ibema ngayon. Paba na hayriba sibo aybo. Ipan ko'y toktan na pag-hayragi. Nahakti. Ipagi di pokpa isamak ni haidun kanjari bani ayok bani haidun nong mata pau kaluba laiti. Ipana haiba wasi tang na loya pau batako. Nong mata pau ba isa ni pi hek poksha bini haidun kanjara galaki bani adabo. Napaay na lairi ba mafam masiri. Ay bang niyoy ba kanaso? Sanghan ba yada ba? Tarag ay kakta layjagada ba? Ay imari kak laygada ba mafam ni ipagi ba mayombi? Mapu mahaki wayal. Maramadala. Napaay na mafam masida. Layba sida. Isa na makata na layta ba ni? Ayabado ay napibang amdray. Karigong malayta rubatok labadi. Isa nang ipon si Sengjel kang utak tamang na aroya kamtan kikani. Baba na haibiri ba sibo? Ay na mayombi do hik na hik mapisa tanak kabli. Lucia madising manulangin susang laga kay daragi ni pa hay na Lucia suyaw na kabli. Madupom na makang nagpadigi sing manulangin sumangay. Mayombi mapitari ba do tayo laga? Baba na nasabo mafamasida lahaning trabasyo kaide. Nasaay. Hay nonggan bada mafamasit hago kana chachakige paba. Nasagi di changja pangite. Nasaay gidi tamyatel kuda aduma lenjel ragi paba. Laingam na ipabibi na mayombi. Ipabukari oira sige. Tamoy kan ba minungsip yaw da ba mapamagong isa na hang uri ba karigino ipabibi na mayombi. Lucy na su. Imagi ba mayombi? Imana wakal tembi haibado oiro ba na? Pum na makyaharaga ni kanon isa ba pun sige lay minagi haido na kaluban. Ano? Napana, hairap libawasi na. Namarigit amoy sumatsit tara kaire. Sing manulangin su kapli. Taway la pa ang masana su. Se haido na. Masimu ko laga kapli. Ito ning tao. Ay di, pumina ba imarina si sunati? Ato na, baba na nga si kangay kangzin na hairap ibawasi na. Na si ay itamoy di. Kairi, ito ning tao hayda na, kuhi na pangsiya ba pangluyo. Hayda, mayomi do kaplaga pukahawa laga, nakalamarom da tokre. Lucia madi, simanu langle na, tiyam na us mayomi do yadre, pena kapsiran. Amay ba tolay na masi hayri bagi maram ni mahang uwa fangkay. Mamisingum karhe na son tabatara badi masano pi mayon bisi kanana sukan mangam na. Mawang maril tada asi bagi kaya ta karagani. Maram di mamangi matamda mahag na su ana kang krabadani. Makoy na layri ba mafamasida masama ki imari na trabadi ato pa kanasyo lehen bayari haydo. Maramasin makoy na salam da matam da fawa kana hayram taklam dribado madu de hayram taklam labadi koi kunjami oi pum na makoy matung inna mafumasi fawa laklam gani mafumasi da lairang gani pum na makairak patari hayra amai ba tolina sinchib ngasi khangai khangjin tolina haiki ba wahya sina masama ki thamoi faw masita na kai ba hai ba oi khraba mayombi wakal su hayeng inung taina da ngalabadi mafamasi thadok na mahak tamya tel ko mai kai pangkrage haidna khalami numiyangi matamasi mai kai amarom na kamdawri makoy yonggi phibamasi mioi kya punna laiminarabani numisingum kharani asid pumna khangnarabangate maramadun makoy matam kuina sangna asumna laibadi pharoi dawri karamba amai silon setpa amuk kauruna ba siam sara sige haidun nipa sing wa khanrabi mayai ka du ahallamal sing sutabi
ngasi numitang matam asida aikhoi warip ama chap chana lawrasi karamba amai silon chetpabu kauri hairaga aikhoi gi lairiba khullasigi yai fana batahon gadabano haibado asumna sum leiba sinadi yarito ibango laingan aikhoi na khangba miwoi amatadi leiti karam tawsigi laingam akhal amakhak sum khanba matamda pambai amakhak ti leiri aduna aikhoi miyam tanasi haidana aine puthok sharakliba hairoduna adudi ining thawgi apamba ining thawna phagani khanbado tumak tawrasi mamangi matamda aikhoi khullasida leibiramba sum thangsingoi ngangoiba ipuwado madu thiruba tabani mahakti masamangna amai silon chatti hana hairobasu lairam tilamgi maramda loina makhangi matama madam hakna laining thau lei marel sibo digau thagona ba haidana hotnarambado maduda aikhoina panthawdagi masi tholiba ngakta ma khullasigi khabang mai kay sumra chatkibani aduna aikhoi migoi nipa khara khongul liruraga ipu aduba purakle hairaga khullasida amuk nauna thambirabadi natragana khullasigi lining thawlai mare natraga im lining thawlai mare lamadi ibado iben dawgi lairam tilam khaiba lairam tilam loisin tarabadi aikhoi ni yai fabad oiraga ni khali masina tar atoba pambai udri ipa singasu hoine maduna pharagani ni atopadi amatta natai saba laitrene hainu wa khanara matam diliya palaitana saki numidangi matamadu masu hausin karisu thoidok pasu yaudre makoi section adi laingam ni mayu masida lainar nong ngalamda yi matamda maika yamaromdi pauthama yamadi nipa khara khulak pi simla ga loina chana khulgi maikai panglakri laingangi mafamda pausi tamluna ba laingam su mathamoi shakna warau khrabani mingam pausi tarak laba matamda mahaki puksel maikai karom dabu ongaduriba